mi haise yamna kaure yamna ngange yamna napsallagana yamna chawthokchaba aduga lapthoragana kaubi ngangbidragana matomta propok sakana matomta isau kangba sisum id sisum makopera thangma makhalamne bako hello mayam sisu video pudo laksare ngasi video sina ko mayam ko haitare mi haise manardi yamna mayam kwak dumai tamnara kai kanai ko aduna haidi aine ko comment reply se yam tawningdabani mayam ko comment se ibada ko aidi message se iba matam dai ware ba khubi se nare ba ko do tanna video oina semjare dugi matang da su aduga haidi ke hatare yamna sakhataba mi kharam su lai ba ko mayam ko wakhong tu khong da video kap pisinadi open pi oira maroi na mayam yang halke ko se mayam अखोई हेक युम मनिंग दे लेबो खोंगने बको म्याम को सिदा वीडियो नंबदा क्याम जामना काइरेगे नुसित सिटलिबा खोलिबा सिंजे नुसित सिंजे चाबदने बई को नुसित नुसा सिंसे आइदि इमु मनुंग नंबदो नुंगाइरक्तना को युम वाखोंग जिग नमजाबने बको आइदि वाखोंग जिग नम्मे हाबदि अखोइदि युम से हेक मनिंग वाखोंगने बको आइदि दुम नुसित नुसा से चारा वीडियो से दुम सेमबनी आइदि हुमांग ताद्रा लोरेना को adi mung semana sagalaga humang ngang tabado nungaite adoge dum haidi magi background dum amada ta semada nungai jade aina wakhong sigam dum adi wamrak sigase dum nushi cha cha na komyam ko nushi sa cha ba kai du nungai trane adu da sa cha na ai video se semja bane ba ko ada adi wakhong tu khong de video na misina di okpon pi oira maroi hai adu ha karino ne suk jam kana to basiga mi amana mi amada adu to ka cha wa hi bata do season ba huna bra hai bane da aina se nangi nama da sunupi makhalamne do aingonda hiding da nang nama du ka hana unsal ngangodi phaba nang nama do aduna nang se kai hata yam wa makha ta ning de kainadi aingonda ngang de nupi am da ngang ding da nang nama du ka hana ngango kainadi nangi nama da sunupi ne ba akhoi nupi se ai sunupi ne ba ko nupi ni mawam ne da nangi nama da su yumam da mawoirei ba aduga nang se poi ne ba ko aduna nasana sagi hana yengo aduga nasagi nang bu iba nama du ta han on sala ngang lo aduga mi gin pi hana ngango nupa oidega nupi oigera kuki oigera kukra oigera refugee oigera aduga haidi aina sauning mandana refugee habadune bako ado moisa kuki oiramba taragadi ko sakto wangang sangang ro takpadi maitron su haite aduga haitena haijadriba maitron do haite nganganu dana ko maitron heitabada ngangjaning ba haita yam ko ai komenda yam nushinu sebaso dum la e aduga aina narang thangasagiba video do aduga aigi life ki oiba idi aigi pusi da thoiba dugi khara tang oirasu share tokhibido adugi video du da comment sing seba comment yam la e bako adi moina adi siba comment adugi puning thogot birakpa mayam sina aingonda adi himat to leida yam khunung da leiba khun macha da leiba ki type da wangang ba aduga ado mayam khunung da leibisi sune yam aphaba mi leiye wa yamna ne ko budhi losing aduga aphaba mi oibase khunung da su dum leiye bako ado haidi magi wangang sangang duna dum takja bane bako lawai khunung habse mai wangang dum takja bane bako aduga khunjaw da su dum lei poni jakhattaba oidaba aduga mingonda kari wahai wata seasonani haiba aduga mi amda hoji punukna ba chatnari ba haibido akhangba dum yaure duko leiri me bako khun macha da su khun pik da su khun chaw da su loi leiri bane bako chakhattaba singse phanamen tawon da su leisenu mi haba mi se ko khunjaw da su leisenu bako men tawon da su leisenu ma tawon da leibani haising amani khangamane habido adu do ko hoima amarom da khangam ba su yai haising am ba su yai adu haidi ma se amarom da horat ba mi ne bako yamna khang haising yai na tawjari do ko horat labane ma manung da ama khakti horat trobani ma oi ba haisi su yamna haithoi singthoi da di yamna kano tawradi moise amarom da horat labane samyam khangnari bone bako yamna di chokhattaba wangang sangang wakhal masagi type da wa chaka ngang ba se yam taning de ba mayam toklese sigo mami mi wari se ko mayam gi aidi hujik oiba kano sigi wari da dum matang da hairake bako aidi aise hujik haidi aina setliba chariba phajare khotle adu da loina tawrise ko maithong da tawriba makeup adu nidan aidi phiron da khangde faja ba set hayeng sibida pudoi na te mayam ko aidi ai adu leire ada leire na haigachariba mi sing su ko sibida loi pudoi na te loi thanamaga chakhi doi ngakta ne bako ado
haidi sigidaba punshini adi tangna phangba mioi mapokni sidaisida hinglingaysiga amaga nushijana laiminaba wakhalse lainadeba ko ai amaga smaina krak krak neba ko shinaragadi karam khangna ponadeba ko aduga mioi duk karo tawba mido phaba mido haidi hingingay dugadi haidi kano tawdana amaga jengchinabagi type ta tawnarani ko siraba matungdadi ne ko kapsanabaga khosanabaga yam haiyeba ko yam hay aduna laina fawba bhutna fawba ki mioibaga changdamnaba ki reba ko aduna kai haidare mioiba laina mi ki re mina lai ki tre hujiko laina gana mi ki rabane bhutna mi ki rabane tamnabaga nanghaude kaina hainabani ne ko amaga yengthinabase tokminarase ba ko aduga amaromdana maitai mesen aidi hunana wangangba adugagi maitai mesen maitai yamna aidi lanba taragasu maitai yamna phataba tawruba taragasu maitai yamna kupkadado adum sandoi haitare ba ko ado si sandokpase tokpirasi ba ko adi tokpirasi ai isamaksu khandauraga yamna ikaijei ba ko sumaina mi amgi video lauraga khotlaga thangatpa kokatpase ko miyam ko yamna ikaijei ba ko aduga gi mayam wani yamna jikangi mausin ai isamaksu mauna hamne ba ko aduga mau kharamsu leiye ko mayumda mawa mapurobedo thadoga atopa nupa koiraga atopa nupa unaba chatpa khotpa ado pharaga matamdari video se viral loi tothore ko asi go akhoi sida haidi akhoi sida natrasu khoi kasarom da su amuk tokhalai base migi chatnabi migi atopa mafamda haidi kano tawbase ko haidi nupa koiraga khotlaga unaba khotnaba pha phudana chaidana tawibasi ikaidra haibani da mobile da tholani magi matudo magi nupido sida si ta hore magi mawado sida si ta hore magi nupido nupa unaba da phare khol ikaidra haibani da nacha nasu yauriba tungi punsi khallaga tungda lakadawriba nacha nasu singdugi yengdadana nupa nahaga he cho tawbado yam tukachai aduga haidi gyan tabiu haiba wane bako aidi mayam akoise aise ko adugoigi makha taba wari mnane ko myam ko aise nupa kya koirake leisaringeda hey apang nangbu namana tha suduna polakpro hairei benangse namana tha suduna polakpra haibene ba nupi punam sangsada leiba nupi punam nupa punam koinari ngaktane ba nupa koideba kana yauge nupa koinari ngaktane nupa koideba mibu leibro nupa aibu leisaringeda nupa kya koirake hangaiba wahangsibu kari wahangno aide nokna sige tawreba comment do ubda ko nupa kya koirake hairo adu hairo aidu makha wari do hairo ai ko myam video do da ina haijagi makha tawa wari liro se dum nizerake do hangai hairei do di nupa kya koirake hairo leisaringeda ai khangbra ai haise nupasu dungai nupisu dungai leisaringaida pakhangmoringaida di masing laitena koiramgani nupana nupisu masing laitena koiramgani nupi nupasa masing laitena koiramgani leisabi pakhang haida oiradi koiningba nupa koiba yai nupa masasu koiningba nupi koiba ja leisaringaida pakhangmoida loi toba ja ido yum palagadi khitang hanthaminase haibe wane ba do myam ta sengna hairagadi ko aise yam angang oina yum palaeba ko sahi tratret ayum panjara i mayam nokna bino kainai aise haugalakpa dugagi jamna kan tawpa adi langakpa tanjada yum pale haitare bako ado aigi nupana aise yamna nushijaba yamna aidi nushijaba haitare bako mayam pamjaba haibasidi hairo ya yamna aise sak phajabagi type ta mukta harane khoi sak thijai bako sak thijabanina aduna pamba khotpa haibasidi hairo ge aigi nupana aise pakhangmoringida mase pakhangmoringida aina leisabi oringida yamna nushijai haitare aise yamna khanjai haitare bako aina mase yamna khanjai bako yamna nushijai bako aduna aidi masa haidi asengbada hairagadi ko aigi life ta inupa yamna koijarakte leisaringida ko nusi pami hairakpa tanjada akhogidi iche yami ichini nyau yami ibung ani leiri ithakta ko aduna nupa na ha choko tawbase tawjaraktaba haitare ibung singduna ko panabada akhoigi phone macha am pairame phone macha dagi adum nauna myam akhoigi Sony phone da screen touch khobamuksu pa oiba ko asi kanos aidi di matamduda 2G 3G ani dumai chatnarame maduga machanna apha phataba tawba matamda mabungna ngakpi senbiduna yengsanbi ba haibase ithakta ibung ama leiba haibase yamna marune bako mayam ko nupi khakta leiraga yaroiba nupi dugi mathak thongba mabung leiringai gi mopa leiringai gi haidi ningono dugi ngakpi senbi ba haibase yamna mathaune aduga
nupa matomta pokpananeko haidi makhada machan khangde mache khangde leibase yam pamjayebako aduna mayam aigidi ithakta ibung ani lei aduna ibung ani ne su yamna luna tawre e yumda hauringe da ai wana haujara su ibung ani ne yamna luna tawre aigi inaw nupi su haidi kano tawre yumda ngantana lei haidi kan tawkhre ngantana yum pale yam kui kuina leinadre khoi ningon singje ko haidi yumda ipamda haidi ima ipagi manakta kuina leiru habdo khoida tamdreba aduna nebako aduna ngantana yum panare laibakta tamamba haibase mayam khetokpa yapo nate bidhida tamkhiba haibase kanana khetok ngamge ngamnadebako ai wow haibase ai sahi asukpa wow haibase adum wadone sahi asukte nungaire habde adum nungaidori miyam ko sini isori piba habse isoni piba kharaga aina semjenjaba sajenjaba kharaga na mioiba habse nungaidori miyabako ado sidai sta isoni piraina yamna pongna jata mioibase lei ko adu tawgano ko adi do ai am angang oina yum palai habse nokna birakano mayam aingondagi su yam angang oina yum panba ka yam su leirebako adi adong angang oina yum palabas ai ngasine aigi nupa sine ibu nushina luna tawna thamme aduna aigi nupa se kai haitare aingonda yamna nushina luna taw thammi haidana aina thakaraga net kesu khande iwabu imitna uba ishornaina khandana kari oina khansige aduga macha mawabu kano tawdaba minungshi leitaba aduga kai haitare hoi aidi chin kanbanina aigi nupaga dum amumuk khanai amumuk launai ko matai manaw haibase amumuk di phuna tame mukti launa tabane aduga aigi iwada haidi kano tawnaba khotnabagi dhamakta haidi mathomoi sokpa thabak haibda aina siba tawjadri kaigino haidi aina yum palakpa numitagi i nupana ibu nushin thambibani ne ko myam ko aduga khara amsu yauri magne maku chanadaba nupi ni mawa chanadaba nupi ni adu haibirakano nangi natu nangi nachan nangi nache singdo mayum makaida chanana leinaba ngamnaba hotnawoba ko ai ngasi phawbadane aina yum palakpase sahi 10 haire ado aigi ahal laman punna laiminari phajana laiminari aduga ai ahan singna jana ai tawjaba yani aduga ne lamchat kamba nupi do akhoi se natte aduga iwa phatre haidana iwa thadoga iwa amaga nai do akhoi natte adu haibirakanu yamna khandara munna khandaraga na kokto thi hanma dumaina wanga kano khangdra aduga haidi ibungora ibimara khangde haidise ko ado ai se yam angang oina yum pale hainana khandadaba ngamdaba nupi nate ai khandaraga ne khangjallaga se ja se kakak chiksallaga ne leiba punsini ado aidi hojik ne ko aigi nupa so janaba chatle aigi inemiku su janaba chatle mayam sengna hairabada aigi inembok leikhidaba aigi nupa gi mama leikhidaba se sahi manga mu hele ko ado aiga sahi ani mu adumaina leimina hore aigi inemboka sa sengna haijari sini asengba wari ne ko aduna ai ngasi aigi inembok ama watpa haibse nungaijade ado ai ikubok leijari ahal leijade bako adu yana sachana ahal lamangi seba tawdana chachari adugagi migi ena kha ingun yengba khara si leiriye video jengbada ena kha ingun adu tawsalo mayam thabak khara nathroppada kombada video se samjarakpane bako ado sidai sida kari kanada bada migi imung manung koi thira koi hanlaga wangang biri du bona koi bu lemdaba misak nai do nasana sai wangang adum tai bako myam ko mayam aina ngangiba mayam se mayamna soiragade dum haibiroko ado sidai sida haidi wakai suba khara su lakane wakai suba haitare social media haibase thoklabadi apha phata punma lanthengna dorimi ko haidi punsi se hingingegi di apha phata lanthengna doini haibase do social media da su adune bako ado viral chatkadi yam waye viral chakhaladi viral luga thengnaba yam waye viral da laktoriba comment mayam luga thengnabadi yam waye bako ado haidi lanthengnaदोरिबा mayams ai khakta nateba ngangaiba sairaiba na khoi sune lanthengnaदोरिमि punama nangi napunsida phattaba wahai wata do aingona sijanara ido adugi wahai wata da nangonda akungamu atopa mina onkhalanga patari nangsina thawaida chaklakaneba ko do khantharaga yengaga wangbi mingonda wangang matamda aduga haidi mi amana amada hanthana yengba ise hojiki jukta leidrabani chanadrabani mayam khangjanbiyo bako khangdaba singdo khangjanbiyo aduga aidi angangi na mayam takpi tambi ba haibase wahai wata phajabana mi kondorime bako ado haidi sa sanna khongul la sibani mioibana jinban thongda sibane kinna puthadorime mioiba habse aduna ngangdringe da wahai do seasonadringe hana yengbiyo ado ngasi mi yamna ingoda apha phataba sinmam takpa matamda ai ignore tawdeba
ꯑꯐꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪꯁꯦ ꯃꯤꯅ ꯉꯥꯡꯉꯤꯉꯩ ꯊꯥꯖꯒꯜꯂꯤ ꯃꯤꯅ ꯍꯥꯏꯔꯤꯉꯩ ꯊꯥꯖꯒꯜꯂꯤ ꯑꯗꯨꯗꯒꯤ ꯃꯤꯅ ꯖꯍꯥꯝ ꯍꯥꯏꯔꯁꯨ ꯅꯪ ꯊꯥꯖꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯡꯊꯣꯛꯄ ꯍꯩꯇꯦ ꯐꯠꯇꯕ ꯈꯟꯗꯣꯛꯄ ꯍꯩꯇꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯑꯐꯕꯅꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯐꯠꯇꯕꯗ ꯑꯣꯏꯗꯣꯏ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯐꯕꯗ ꯈꯜꯂ ꯂꯥꯛꯑꯦꯅ ꯐꯠꯇꯕ ꯇꯥꯛꯄꯤꯔꯛꯑꯁꯨ ꯑꯩꯅ ꯂꯧꯔ ꯂꯥꯛꯑꯒꯁꯨꯗꯣ ꯏꯁꯣꯔꯅꯗꯤ ꯉꯥꯛꯊꯣꯛꯄꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯄꯪꯕꯁꯤꯗ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯔꯤꯉꯩ ꯂꯧꯔꯦ ꯍꯥꯏꯗꯅ ꯁꯤꯁꯨ ꯂꯧꯁꯜꯂꯤꯁꯦ ꯍꯥꯏꯗꯅ ꯏꯁꯣꯔꯅ ꯉꯥꯛꯊꯣꯛꯄꯤꯗꯅ ꯃꯌꯥꯝ ꯏꯁꯣꯔ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯣꯔ ꯂꯩꯔꯤ ꯉꯥꯛꯇꯅꯦꯕꯀோ ꯑꯄꯪꯕꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤꯕꯅꯦ ꯐꯠꯇꯕ ꯇꯥꯛꯂꯛꯏꯕ ꯃꯤꯗꯨꯒꯤꯁꯨ ꯋꯥꯔꯛꯄꯤꯅꯕ ꯏꯁꯣꯔ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯑꯁꯤꯒꯤ ꯃꯤꯁꯦ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯤꯑꯣꯏꯗꯣ ꯂꯥꯏꯅ ꯋꯥꯔꯛꯇꯣꯔꯤꯕꯅꯤ ꯂꯥꯏꯅ ꯏꯁꯣꯔ ꯂꯩꯔꯤꯑꯕ ꯏꯁꯣꯔꯅ ꯋꯥꯔꯛꯇꯣꯔꯤꯕꯅꯤ ꯑꯗꯣ ꯏꯁꯣꯔ ꯂꯩꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩ ꯋꯥꯔꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯅ ꯋꯥꯔꯛ ꯉꯝꯗꯕꯗꯣ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯠꯇꯅ ꯇꯧꯔꯛꯀꯦꯔꯥ ꯐꯅ ꯇꯧꯔꯛꯀꯦꯔꯥ ꯑꯩ ꯃꯋꯥ ꯂꯧꯗꯦꯕ ꯑꯩ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯗꯣ ꯑꯩꯒꯤ ꯏꯋꯥꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯅꯨꯡꯁꯤꯔꯤ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯅ ꯆꯥꯕꯤꯔꯤ ꯑꯩꯒꯤ ꯄꯨ ꯄꯥꯡꯁꯨꯅꯕ ꯂꯩꯖꯔꯤ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯗꯦꯕꯀꯣ ꯃꯤꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯛꯄꯗ ꯑꯩ ꯃꯋꯥ ꯂꯧꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯀꯩ ꯀꯥꯟꯅꯒꯦ ꯏꯁꯥꯅ ꯏꯁꯥ ꯄ꯭ꯔꯦꯁꯔ ꯄꯤꯒꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯃꯤꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯁꯨꯔꯒ ꯋꯥꯁꯦ ꯈꯔ ꯐꯦꯟꯅ ꯉꯥꯡꯅꯤꯡꯕ ꯑꯗꯨꯗꯒꯤ ꯃꯤꯅ ꯈꯟꯗꯕ ꯋꯥꯁꯦ ꯑꯩꯅ ꯈꯟꯗꯕ ꯋꯥꯒꯁꯦꯀꯣ ꯑꯗꯨꯝ ꯉꯥꯡꯉꯛꯀꯅꯦꯕ ꯃꯌꯥꯝꯀꯣ ꯑꯗꯨ ꯇꯧꯔꯅꯤ ꯑꯁꯤ ꯅꯨꯄꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯤꯟ ꯀꯟꯖꯕꯅꯤꯅꯀꯣ ꯃꯌꯥꯝ ꯐꯠꯇꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯁꯟꯈꯤꯕꯀꯣ ꯑꯩꯅ ꯉꯥꯡꯉꯣꯏꯗꯕ ꯑꯩꯅ ꯈꯜꯂꯣꯏꯗꯕ ꯋꯥꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯄ ꯐꯠꯇꯕꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯄꯨꯕ ꯍꯦꯟꯈꯤꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏꯅ ꯉꯥꯡꯉꯛꯄꯗꯨꯒ ꯑꯩꯅ ꯐꯣꯀꯁ ꯇꯧꯔꯒ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯀꯩ ꯀꯥꯟꯅꯒꯦꯕ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯒꯨꯝꯕꯗ ꯄ꯭ꯔꯦꯁꯔ ꯄꯤꯗꯦ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯧꯔꯦ ꯌꯥꯝꯅ ꯉꯥꯡꯉꯦ ꯌꯥꯝꯅ ꯅꯞꯁꯜꯂꯒꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯒ ꯂꯥꯞꯊꯣꯔꯛꯑꯒꯅ ꯀꯧꯕꯤ ꯉꯥꯡꯕꯤꯗ꯭ꯔꯒꯅ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯃꯇꯣꯝꯇ ꯏꯁꯧ ꯀꯥꯡꯕ ꯁꯤꯁꯨ ꯍꯥꯏꯗꯤ ꯁꯤꯁꯨ ꯃꯀꯣꯛ ꯕꯦꯔꯥ ꯊꯥꯡꯕ ꯃꯈꯜ ꯑꯃꯅꯦꯕ ꯋꯥꯔꯤꯁꯦꯀꯣ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯒꯤ ꯕꯥꯏ ꯕꯥꯏ